Manipurdagi President Rule Lauthoklaga Anauba Lengakama Sembaga Mari Leinana Ing Tapa Fibamama Oihanaba BJP gi MLA Singi Oiba Mifamama Ngasinung Tilpong Mariga Minute Kontra Tabadagi Hauna New Delhi da Laiba BJP gi Head Office da Famba Haukre Mifamaduda Kuki MLA Taret Amasong Maitai MLA Sing Punna Faminnaduna Amasong Makoi Masel Harau Nungaiba Fongdok na Bagalunana Kudsong na ki Mifam hek haukibaga MLA Sing Pumna Maki Mobile phone sing switch off tong na ki Maduda Maramoraga Mifam Maduda Kari Warep Laukibage Amasong Kari Wafam da Kanakibage Haiba Sabsana Kangbangamdre Masigisu Matakta Mifam Madu Party Sige President JP Nadana Chair Lobra Natraga Kanana Lobage Haibasu Sabsana Kangbangamdre Adumapu Party Gi General Secretary Organization BL Santos amasung Nordisk ki Coordinator Sambit Patradi Sarugyaba Uki Hairi Press na Delhi dagi fangba pau gi matung inna BJP ki MLA kontraga tret ki laifam Manipur babanda sandabadagi manak adwai da laiba Hotel Singdasu lainaba yawi hairi Asoka Hotel da laiba Maitai MLA magi kada Kuki gi MLA ahum sanglaptuna wari sanakhi wari sanabadu da Kuki MLA sing mapantong da lengak paiba yauroi haijaraga manungdadi Minister Lumnaba haijasasaba kaya marup yawi hairi ngasigi mifamadu lengak ama semangani haibagi thazaba piragasu Party sigi legislature gi luchingba khanbagi wafam puthorakide madu observer ama hablaba matungda matam ama lepnaraga khalakpa yai haina pawasina makhatari